mayambo ahan namaktada ikok nonna taram no ukseri ekon ngasi chu amak purug laksari ekon thajarak porida Minoktuna Kouri taram ni pansuba tangka hojik tabirasi ekon pujarak porida Minoktuna Kouri taram ni pansuba tangka Romeo na phone ka khibadagi Ranjana Romeo da monu moni yengi aduga magi mong matau singa du uraga nokphe tawe Romeo na hange karigi nokli bano Ranjana na komme nokpe yadabra Romeo na amuk yade nokano tumin layo Ranjana na komme nokani nangina tawu sipu uraga nolu daba kana sulaite aidu nokani kana nokani Romeo na amuk nang diam ngamina noy man hari singdo nang tambago rumgane kaidobugi hari bano shono chura nangbo ngawbra ba Ranjana nam komme masagi mato masa khangdabu khangde haibane kaino asidabu kari shauninga lege chumdra Romeo na balo he masagi mato masa khangde haibadi kanan hariba ibema asiguma thabaksidi aidi expert ne fazana khutloirabani hayeng de ngairabani yengo engonda pesa piraga nangna nipa atopa nupi amda koiru hairakadaba adubudi yenguna magi wadu tabada Ranjana nokphe tawe Ranjana na komme ibungo aidi aduguma wadi nangona chungai hairoi Romeo na amuk asumna komme thamadang lemina daba kansida asumna noi madu wakatpa tarabadi ish aina hayeng kari kumba tingning chan ke batarabadi nandi kando ko diriba adu dana amu kanado ka toriba Ranjana na komme khangde matam du yoraba kanduna tholo bum lakjani Romeo na komme kano haisibo hayeng matam du yor kandana kri mak to deba yam pakhalida Ranjana na komme yare ibungo karan du ngalano tumna batawsi pamdi pamlaga pamda basabana tawdo ai lo na khange Romeo na komme adumna haidabo aidi aigi pamungdo oina ai tumgani nangina ka tumloi asumna haraga magi pamungdo tumga tawe matamduda Ranjana na amu magi mamada phone tawe Romeo da khangde mamana phone pakhalappaga Ranjana na speaker on tawduna asumna harame ima ai lebi yam nungaitreba ai la lageba mamana khumlae kari amuk tawragi ibema Ranjana na komme khangde ima ai yam hinadreba hayengmak aibu loba lakpiyoba Romeo da somda magi pamungduda kakake tawrurabane adubu mama macha aduna adumna wari sanabdu tabadagi chablebe aduga Ranjana do ansinduna Romeo na sumna hare haima nangbu ngawbro ai phi hongdriye phi amuk to hongeba nangam dabado kitawno nangi duty do ai phajana tawni kadimata wagano asumna harakpane magi wado Ranjana gi mamari taribane adumna harakputu tabada mamadu di amuki hena kanna hauna nolae Ranjana su hanak kari haigani kari khumgani Romeo di khara saurap tawna Ranjana da hairi yari ibema phone thammo nasigi numidang se ai duty phajana tawgani nangna wahi khudingi namada wakatpada wakatkano phone thammo haibane Ranjana hojikti phone thamkreba kanda Romeo na amuka asumna makha tarame migidi mamada wakatpase khanaba saunaba magi nupana phuba saiba kaya amagi wakanne haine aduga ikhoigisina duty tawdabagidamuk wakannaba handagisina ahanmnine asumna Romeo na amakasu langnaduna haire mana hairibasing ase mabuktadi kadimata thamba natte nusiba henanbagi lagnabani phagi tawbane ngaktangi matungda Romeo na ai duty horageda wahai shahadana numituda makhoi anigi ahanba oina duty pangthoke tha amaromse makhoi animak yamna wana khangalakpane asumna numitugi numidang adasu adum hauke nongalagle singlemba Romeo amadi basanta makhoi ahum hanagum punba hanagum loinabadi adum oidre singlembagisu luhongbagi matam naklabane aduga Romeo su amuk nupi thirabanina toina punba loinabadi makhoi ahumak phangdrabasu
ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯕꯁꯟꯇ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯆꯤꯡꯂꯦꯝꯕꯒꯤꯗꯃꯛ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯣꯏꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣꯒ ꯕꯁꯟꯇꯒꯅ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯄꯥꯡꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯆꯤꯡꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯤ ꯔꯣꯃꯤꯌꯣ ꯌꯥꯎꯕ ꯐꯪꯂꯣꯏꯗꯧꯔꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯔꯣꯃꯤꯌꯣꯗꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯒꯤꯗꯃꯛ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤ ꯍꯣꯠꯅꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯔꯣꯃꯤꯌꯣꯅ ꯐꯖꯅ ꯍꯣꯠꯅꯈꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯅ ꯑꯃꯕు ꯊꯥꯅꯕ ꯅꯠꯇꯦ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯑꯃꯅ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯑꯃꯅ ꯑꯃ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯝꯅ ꯊꯕꯛꯅ ꯁꯤꯟꯐꯝꯅ ꯌꯥꯔꯛꯇꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝ ꯑꯣꯏꯔꯛꯄ ꯇꯥꯈꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯔꯣꯃꯤꯌꯣꯗꯤ ꯑꯥꯔꯃꯤ ꯈꯟꯈ꯭ꯔꯕꯅꯤꯅ ꯃꯄꯥꯟ ꯂꯝꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯒꯅꯤ ꯃꯥꯒ ꯄꯨꯟꯕ ꯃꯥꯒ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯛ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯥꯒ ꯕꯁꯟꯇꯒꯕꯨꯗꯤ ꯃꯔꯛꯇ ꯎꯅꯕ ꯌꯥꯏ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯒ ꯔꯣꯃꯤꯌꯣꯒ ꯎꯅꯕ ꯃꯥꯒ ꯄꯨꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯊꯦꯡꯅꯕꯗꯨ ꯅꯠꯇꯅ ꯔꯣꯃꯤꯌꯣꯒ ꯃꯈꯣꯏꯒ ꯄꯨꯟꯕ ꯍꯥꯟꯅꯒꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛ ꯐꯪꯂꯔꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯉꯥꯎꯅꯤꯡꯕ ꯉꯥꯎꯕ ꯂꯥꯡꯅꯤꯡꯕ ꯂꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯑꯃꯅ ꯒꯣꯛꯊꯛꯀ ꯅꯟꯊꯔꯛꯄ ꯑꯃꯗꯤ ꯃꯇꯝꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯅ ꯕꯁꯟꯇ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯝ ꯍꯣꯡꯂꯛꯈꯤ ꯃꯥꯒꯤ ꯊꯕꯛꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯦ ꯅꯣꯡꯃ ꯔꯣꯃꯤꯌꯣꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯅꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯔꯣꯃꯤꯌꯣ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯕꯁꯟꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯕꯁꯟꯇ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯛꯁꯨ ꯆꯥꯕ ꯉꯝꯅꯗ꯭ꯔꯦ ꯃꯇꯝ ꯐꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯎꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯡꯈꯤꯕ ꯀꯌꯥ ꯑꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯇꯠꯇꯅ ꯅꯤꯡꯁꯤꯡꯅꯔꯛꯏ ꯔꯣꯃꯤꯌꯣꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯀꯔꯟ ꯌꯥꯝꯅ ꯇꯥꯈꯤꯕ ꯑꯗꯨꯒ ꯃꯐꯝ ꯑꯌꯥꯝꯕꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯨꯔꯒ ꯂꯥꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯕꯁꯟꯇ ꯆꯥꯛ ꯆꯥꯅ ꯔꯣꯃꯤꯌꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯔꯣꯃꯤꯌꯣꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯀꯔꯟ ꯇꯥꯖꯕ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯥꯎꯕꯁꯨ ꯉꯝꯗꯦ ꯕꯁꯟꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯔꯣꯃꯤꯌꯣꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯔꯣꯃꯤꯌꯣꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯅ ꯉꯁꯤ ꯏꯜꯂꯤꯕ ꯆꯥꯛꯈꯣꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯄꯨꯜꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ ꯆꯤꯡꯂꯦꯝꯕꯗꯤ ꯑꯁꯤꯗ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯒꯅꯤ ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅꯒꯨꯝ ꯄꯨꯟꯕ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯖꯈꯤꯕ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯃꯔꯨꯞ ꯑꯃꯅ ꯏꯟꯕ ꯆꯗꯨꯝꯁꯦ ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯎꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯁꯟꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯔꯣꯃꯤꯌꯣꯗ ꯆꯥꯛ ꯆꯗꯨꯝ ꯑꯗꯨ ꯏꯜꯂꯝꯃꯤ ꯔꯣꯃꯤꯌꯣꯁꯨ ꯕꯁꯟꯇꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯃꯥꯁꯨ ꯀꯞꯄꯅꯤ ꯔꯣꯃꯤꯌꯣꯅ ꯀꯞꯅ ꯃꯥꯁꯨ ꯀꯨꯝꯃꯤ ꯏꯇꯥꯎ ꯑꯩ ꯀꯥꯎꯔꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯈꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯣꯏꯅꯈꯤꯕ ꯂꯥꯡꯈꯤꯕ ꯀꯌꯥꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯕꯈꯛ ꯂꯣꯏꯔꯣꯏ ꯑꯩꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯀꯅꯤ ꯏꯇꯥꯎ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯨꯞꯅꯦ ꯍꯥꯟꯅꯒꯤ ꯔꯣꯃꯤꯌꯣꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯆꯪꯈꯤꯕ ꯇꯥꯔꯕꯁꯨ ꯋꯥꯈꯜ ꯍꯣꯡꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯊꯥꯖꯧ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯅ ꯃꯥꯒꯤ ꯃꯔꯨꯞ ꯕꯁꯟꯇꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯔꯣꯃꯤꯌꯣꯗ ꯍꯥꯏꯔꯛꯏ ꯔꯣꯃꯤꯌꯣ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒ ꯄꯨꯟꯕ ꯅꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯐꯪꯈꯤꯕꯅꯤ ꯍꯔꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯥꯎꯈꯤꯕ ꯀꯌꯥꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯕꯁꯟꯇ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯕꯨ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯅꯪꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯕ ꯅꯪꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯀꯤꯅꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯁꯨ
ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣꯗ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗꯁꯨ ꯊꯥꯅꯈꯤꯕ ꯇꯧꯗꯦ ꯑꯗꯨꯝ ꯄꯨꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯕꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯅꯤꯡꯁꯤꯡꯅꯩ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯅꯩ ꯉꯁꯤ ꯄꯨꯜꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯊꯦꯡꯂ ꯐꯥꯎꯕꯗ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯈꯤꯕꯅꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯎꯈꯤꯕꯁꯤꯡ ꯑꯗꯣ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯥꯔꯛꯂꯦ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯃꯤꯌꯣꯗꯤ ꯕꯁꯟꯇ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯒ ꯄꯨꯟꯕ ꯎꯅꯕ ꯍꯥꯏꯕꯗꯣ ꯐꯪꯂꯔꯣꯏ ꯍꯌꯦꯡꯅꯤ ꯃꯥꯒꯤ ꯆꯠꯀꯗꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯔꯣꯃꯤꯌꯣ ꯌꯥꯝꯅꯁꯨ ꯀꯞꯈꯤ ꯆꯤꯡꯂꯦꯝ ꯑꯃꯗꯤ ꯕꯁꯟꯇꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯔꯣꯃꯤꯌꯣꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯩꯅ ꯂꯥꯞꯅ ꯂꯩꯈꯤꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯕꯨ ꯀꯥꯎꯒꯅꯨꯀꯣ ꯆꯠꯂꯨꯈꯤꯒꯦ ꯁꯦ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯞꯄꯅꯤ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨꯁꯦ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯥꯎꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯁꯤ ꯎꯔꯒ ꯑꯩꯕꯨꯗꯤ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯔꯣꯃꯤꯌꯣ ꯃꯥꯒꯤ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤ ꯕꯁꯟꯇ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯅ ꯔꯣꯃꯤꯌꯣꯅ ꯆꯠꯈꯤꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯔꯒꯅꯤ